Manipurda haukiba kumjalising ani kungahumdoigi May ahumdagi hauraduna haujik phawba chatharakliba kuki nako terrorist singna Manipurgi ngamkhaidagi makhoigi oiba separate administration fangnanaba hotnaba matamda maiteida landaraktuna haujik phawbada sahi amaga tha ani surakadawraba irang asi loishinba ngamdana leiri Marak asida Manipurgi miyamna hangnarakliba Manipurda aronba article chahumga yankhay manga asi thamjillabra haiduna maikei kyadagi miyamna hangnarakli amadi handakta Narendra Modi gi ahum suba tamgi Prime Minister oina wasak laukraba matungda Manipurgi sahi amaga tha ani fazilaklaba irang asigi Home Minister Amit Shah na kaukiba security gi review meeting da Manipurgi Chief Minister karigi damak yahon khidabano haiba asigi matangda tongan ba wahang kya marum political parties sing amadi ima ibel singna hangnari madugi paukum oina lengak asida yaudriba Works Minister Gobidas konthokjamna phongdokhiba wafam da Delhi da pangthokhiba Union Home Minister Amit Shah yauraga Manipurgi Chief Secretary Dr. Binit Joshi DGP Rajiv Singha nasingba maru oiba miyoi sing yaurba matungda pangthokhiba meeting aduda Chief Minister kaurakhidaba ase executive ki oiba mifam amana Chief Minister kaurakhidabani hairi adum oinamak Manipur State ki executive ki head ase Chief Minister Birena oiribani Sahi amaga tha ani pharakadorba state asida mai chakliba asida state ki subject khanarakba matamda Chief Minister yahon khidaba haiba asigi matangda tongan bu wafum kya marum phongdok narakpa leire Manipurda aronba article chahumga yankhai manga asi chana handuna thamlabra State Sarkarna haujak phawbada matik leina Thabak tawba ngamdriba asi Manipurda article chahumga yankhai manga thamjinbadagira haiba asi asobo wahang ama oiri Mapangi oiba mityengdana sarkar ama thamli haina uhallaba matungda manungdana proxy article chahumga yankhai manga impose tawduna sarkar asidagi sakti pumnamak central government na paisilaga kanglup mashangi marakta ungkatna handuna hatna hannaba sillibra haiba wahang asi thorakli Taseng namang article chahumga yankhai manga impose tawraga Chief Minister bu makhong makhut punsinduna thamlaga furuk masil yangthina hanaba singadaba oirabadi Manipurda PR thambana hena fai High Court of Manipur gi Chief Justice Siddharnath Mirdulna Manipurda Indian Constitution gi provision sing apply tawba ude madumakna Supreme Court na Manipur gi oiriba pibam sing asi monitor tawnanaba high level committee ama semduna state asida thokliba hingsagi thodok sing yauna development gi thabak thorum sing da mityeng changlibani haina phongdukhiba wafum asida article chahumga yankhai manga impose tawre haiba asiga yamna chanaba ama oiri state asigi law and order gi situation yengsinaba army paramilitary force amadi state police sing yauba apex body ama oiriba unified command gi chairman gi fam asi state ki head oiriba chief minister na paifam thoklabasu security advisor oina hablakliba CRPF ki retired IPS officer Kuldip Singhana pahellaga thamba aduga irang haugalakpada Manipur gi DGP gi fam asi Chief Minister da karimata khanganba tawdana security advisor ga yamna luna chana tinaba Tripura cadre IPS officer Rajipu appoint tawkiba kaya asina Chief Minister karimata sakti leite haibasi mayek sengna utli Manipur gi Governor Anusha Uikena Manipurda article chahumga yankhai manga impose tawde haijaba taragasu security advisor Kuldipu unified command gi chairman oina hapkhiba aduga state ta karimata khanganba tawdana Manipur gi DGP asi sinkhiba asigi matangdadi karimata phongdoktana leiri Amaromda Thasigi Taragatareta Union Home Minister Amit Shah na chair lauduna Manipur gi hauzik oiriba fibam asigi matangda security gi review meeting pangthokhiba aduda Manipur Sarkar gi Chief Secretary Dr. Binit Joshi Security Advisor Kuldip Singha Manipur Police ki DGP Rajiv Singha Indian Army gi Chief Manoj Pandey yauna Intelligence Bureau gi Director Mefam aduda saruk yakhiba taragasu state asigi head oiriba Chief Minister natragana Manipur dagi elected representative amata saruk yakhiba leite
Manipur gi governor oiriba Anisha Uikena Manipur gi hauzik oiriba law and order gi phibam asi center na ningthizana yengsilli haiduna phongdokpasu laiki. Law and order haibasi state ki subject ni haiduna haijaba taragasu Manipur gi oiba security gi review meeting da chief minister Yahon Khidaba amadi Manipur gi governor na Manipur gi law and order gi association center na yengsilli haina phongdokhiba aduga chief minister gi office secretary tagi jiribamda Kuki Kulai Fiber Sing Sanction Kray Madam Asina Mathok Taba Tabak Sing Paikat Naba Manipur Police Ki DGP Amasung Security Advisor da khannabada Laikrabasu Lokatpam Thokpa Security Ki Measure Sing Lokat Kidaba Amasung Madugi Asoiba Adugidamakta Responsible Oiba Official Sing Asigi Matakta State Action Amata Lokatpangamdana Lairiba Asina Manipur da Article Chahumga Yankai Mangadi Laidadana Elected Government asi maming tagi oina thamlaga Manipur da article chahumga yankai taruk impose taurabra haiba asi tauriba amadi uriba thong mayam sing asina hangningai oirakli. Chief Minister Masamak Delhi da leiringai da mahaki jiri khongchet ki mangoina na chatkhiba security gi advance team kuki militant singna akanba attack chathaduna miyai ani asok apan nangan khraba phawbada akanba operation chathaduna maralaiba miyai sing adu fananaba hotnakhide. Kuki militant singa taunakhiba sugi agreement adu sahi asigi February gi tang kunga mapanda loikre. Adum oinama kuki militant singna terrorist ki oiba attack kaya marum chatharakpa matamda central government gi maikedagi karigumba amata haidaba amadi excel amata laudaba asina Manipur gi law and order asi state na control tawdre center na pulak paisinduna makhoi gi rajniti gi oiba kanglonda lamdam asigi miyam hatna hannaba sillabra haiba asini. Piba masida aikoi masel onsinaduna yeknaba ama oina lauba natragana rajniti gi akhuba mityengda thabak tawbanadi solution amata lakpa ngamloi. Apunbagi oiba firep amada punna thengnaminaba ama changi aikoi masel hundok hunjin tawnaba natragana famsing thunanaba hotnabagi matam adu hauzakti nate. Piba masi yauraba phawbada aikoi wakhal tadrabadi Manipur machet kaya thokna kaibata natana maitei phurup asi mutkhiba yabagi phibam amada lakani.